ngase phone ki batuan tuan ba manipuri si phone sing digi maru oibe I pausing khonga charaga manipur top channel gi mekai digi myam da share tawzagi ahan mara maru oibe paw ama oina lakho charaga tika usap CM Biren deputy CM Joy Kumar ahan ba dos ki vaccine kap khrep haksang phabadigi ehen ba lal laite myam su COVID-19 gi vaccine kap thopiu CM COVID-19 gi ani super wave tagi ngak thokna ba khongjel yang na vaccine kap thokna bagi damak ta numit marini sathagadaba tika usap haina mingthon ba COVID-19 vaccine drive asi Jawaharlal Nehru Institute of Medical Science Jenims Chief Minister Nongthongbom Birena hawdokhibaga loinana masamaksu vaccine asigi ahanba dose kapkhre COVID-19 gi vaccine kaplaba matung Chief Minister N Birena vaccine asi kapagi adverse effect ama phobalaite maramaduna saini phuga mangagi makhada leiba mipung kudimakna COVID vaccine kapthokpiduna laingakna laisat asibu thengnana ba hotnariba asida mateng pangbiu haina phongdokhi Chief Minister N Biren Galonina Manipur gi Deputy Chief Minister Y Joy Kumar Works Minister TS Biswarjit Rajya Sabha gi MP Sanajawa Laisemba Manipur Pollution Control Board ki Chairman su oiriba Oinam AC gi MLA Radhakishore su COVID-19 vaccine gi ahanba dose kapthokhi Numit marini sathagadaba COVID-19 vaccination drive amma sathariba tika usab adu Manipur lengaki Directorate of Health Services, Directorate of Family Welfare Services, National Health Mission Manipur amasum Jenims na punna sinduna pangthokibani vaccination drive adubo hawdokpagi thoramda chief guest ki warol piraduna Chief Minister N Birena miyoibagi punsida haksang phana hingba haibisidagi henba leite maramaduna mipung khudima haksang phana lainaba COVID-19 vaccine kap yaraba haibadi saini phuga manga amadi masigi mathakta leiba miyoi singna vaccine asi soidana kapthokpiu haina phongdokhi magna makha taraduna haiki COVID-19 gi laisat asi hauzik lainga asigi oiba positive oibagi sang yamna wongkhalakli Manipur si active case yangkhai gi mathakta lairamlaba matung hawkhiba numit kharani sida positive oibagi sang tapna hengalakli Laisat asidagi mapung phana thingma ngamnaba lainga asina Bir Tikendrajit International Airport amadi Mau Jiribam singum mafam singda positive oiba thengnarakpa maramna lainga asina hanagumna kupni yingsinbagi thabak sathaba hore Prime Minister Narendra Modi asi state asigi yamna khanba misakni mahangna state asida hauzik oiriba COVID-19 gi phibam telephone gi kuthangda hangladuna state asida laisat asibu mapung phana thengnanaba yathang pirakhi COVID-19 gi vaccine asi hauzik phawbagi oina adverse effect amata uthokpa thengnadri lamdam asigi media singnasu miyamna kai hena mi painingai oiba paw phongbigano COVID-19 gi vaccine asi adverse effect ki maramda paw phongbiba tarabusu patient adugi hana kari layong leibiki haibisisu thidoktuna hapiyu haina phongdorakhi thoramaduna president oina saru yaki Chief Minister gi Health Advanced Dr. Sapam Ranjana COVID-19 vaccine asi kapat akiba mata leite loinana miyamna su pakhatningai oidi maramaduna vaccine kapa yaraba madi kapthoktriba miyoi sing vaccine asi soidana kapthokpiu laisat asi bu mapung phana thingnana bagi damak lainga na matam gi piriba SOP sing ngakna satminasi haina phongdokhi thoramaduna Manipur ki Health Service ki Director Dr. K Rajo Principal Secretary Health B Boluma Jenims ki Director Dr. T.S. Bimo amadi Jenims amadi Health Directorate ki official singsu saruyaki panma yabadi state asida hauzik vaccine kap yaraba sai nifuga manga amadi masigi mathakta leiraba miyoi sing vaccine kapthoknaba center sam kungataruk hangdoktuna thamle haki nakala maramda Wangoi AC desu Agriculture Minister Oinam Lukoina Community Health Center Wangoi da COVID-19 vaccination tika usap hawdokre Thawramaduga mari lenina Minister Lukoina vaccine asibu kap yaraba miyoi sing amata sithadana vaccine kapthoknanaba appeal tokhibago loinana COVID-19 gi ani suba web asidagi ngakthoknanaba laingakna piribi SOP sing miyamna ngakna satpiu haina phongdokhi Thawramaduda Community Health Center Wangoi gi Medical Officer Dr. N Sushila amadi center asigi staff singsu saru yakhi Thawramadugi saru ama oina Minister Lukoina Center asida sangba sagaliba sing amadi infrastructure singsu yengsinki haina pawmana makhatana phongdorakli Makasa tharakpoi na to pamaroiba paw khrana district marigi ADC semba puwari oi hauragadaba phiremni PPC nauna CM ki bisingi district mari kamjong pherzol tengno palamasum none gi tonganba autonomous district council ADC CM na bataw lawkhiba cabinet ki warebasi Chief Minister N Birena lusingba BJP government asigi puwari oi hauragadaba phiremni haina none da head office oiba
People's Progressive Council PPC na phongdorakli Naga area da nauna CM ki district maribu Manipur government na logyo eba thabak pekhat pasingbu yaning da ba phongdok ladano United Naga Council UNC ni April 10 da thokiba serol amagi matangda PPC na thokiba serol amana hai anaba district marigi ADC CM ba hai bis state government na piba political package nati masidi singi district marigi miyamna thong manaba sakhotpa masum justice phangnaba hakni masi phangnaba thengnaba haibisi civil society natragana lanai miyoi punamaki henphadraba thaudangni authority da moral sijinba mathautade naga organization kharana nauna sema singi district marigi miyamda yengliba yeng amasum makhoigi tunglamsat democratic amasum constitutional right phangnabagi lambi da apanba piriba karigino haibu wang amasu PPC na hangli State government and district mari CM kibagi mayokta all Tangkhul Youth Council How Heritage Council urkhulgi ADC member and Brungrayo amasum Senapati gi ADC member L Rangpung Zauna Inglisingani taraga treta High Court of Manipura PIL amasum writ petition thangatpa matamdasu Chief Justice Ramalingam Sudhakar amasum Justice Case Nobin Saba bench amana dismiss tawkrabani haba wafamsu sirol aduda pali khunai sida sarangnaba thokhandanaba amasum district marigi tribal miyam yenglaga UNC amasum masigi frontier organization singna makhogi phirep handokadabani hainasu PPC na kana appeal tawri panba yabade anabu district taret CM khibadu rollback taunaba amasum singi district marigi autonomous district council semnanaba kamjong da lawkiba ware badu United Naga Council na yamna kana yakhidabani haina pawamanasu makhatana phongdorakli makasa tharak poina to pawamana India da covid kiningai oirakli COVID-19 laisa ki ani suba web ka hena wang khalakpana India kiningai oiba mapham oirakli malem gi oina ani suba mapham kalamba Brazil dagi India na henritre ngasi numidangi pung 10 fawbar India na COVID-19 gi positive oibi masing lakh amaga lising yankhai manga ga satret ka humdra ga mapan yokhi hairiba masing asi ngasi ahing nungyai fawbadadi lakh amaga lising humfu manga gi masakta yauraba yai haina panari ngarang fawbar India gi positive masing lakh amaga lising yankhai nithoi ga satru ka marfu ga nithoi yokhi masigi sumatakta ngasi numidangi pung 10 fawbar India gi oina COVID positive oiduna miyoi satret ke yankhai ga mari laikhidre phiba masi nungsa thiningai ni haina phunok narakli atopa tentakpa pawmana lining gi thawgol da sikhibani haiba aranbani tha asigi mapanna kumja inglisingani ga kungi September 13 thokiba mihat mipun ga mari lainaba thawdok amaga mari lainana pausi esida phonghiba pawd lining gi thawgol amada athokpam nawton hathibani haibadu aranbani hatok laba matung maral pisinduna namthak tokibani haina misi eduga mari lainaba JAC na thadorokpa chirol amana haidi Joint Action Committee kongba usekon Imphal gi convener na khuyek tawduna thadorokpa chirol aduna makhata na palibadi kumja inglisingani ga kungi September da athokpam nawtonbu kongba usekon gi miyam amadi imung manungna asiba haksang oina phangkhraba matung lai phatabagi mayai yawi haiduna madubu koknaba thawgal pangthokpada laikhidabani haina mihat adugi accuse Babudona hairiba wafam adu oranmani hatoklaba matungda laigi thawgal tawraba matung amuk hingalakani haibu wafam asi apangba babudon gi namthakni malemda sirubadagi hingalai haibu wari laiti haina seroladuna su makhatana phongdorakli loisilakpoina atopaten ma pawkhra prit hatpada manapi gani lakthokiba nupa ama phare Uttar Pradesh ki Ghaziabad ki Dasna area da leba Hindu laisang amagi wathok oiraba prit ama hatpada selgi manapi gi hena lakthoklubagi damakta Meerut police na naha ama phakre Meerut ta leba Danish Ali kauba miyaduna social media platform da upload tawba video amagi khuthang da wathok oiraba prit adubu manga kaktuna hatpa ngamami da lupa lakh yankhai gi mathoi gi mana oina pi gi ni haiki yati Nasingan Saraswati kauba Hindu prit aduna wathok oiningai oiba mongda Prophet Muhammad ki mayok to wafam khara phungdok lobagi damakta mahakpur lining laison gi oiba sentiment sokpa wangangang bagi maralda book tokhi wathok oiraba wafam sing adu mahakna Delhi Place Cup ta pangthokpa press conference amada phungdokhibani lauthokliba Danishna video aduda
ꯌꯨꯝ ꯏꯪꯈꯣꯜ ꯂꯤꯛꯀꯣꯜ ꯑꯃꯗꯤ ꯑꯩꯍꯥꯛꯀꯤ ꯑꯔꯩꯕ ꯈꯨꯗꯤꯡꯃꯛ ꯌꯣꯟꯊꯣꯛꯂꯒ ꯑꯩꯍꯥꯛꯅ ꯂꯨꯄꯥ ꯂꯥꯛ 50 ꯐꯪꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯗꯥꯅꯤꯁꯅ ꯁꯔꯁꯋꯇꯤꯒꯤ ꯃꯤꯡ ꯄꯟꯈꯤꯗ꯭ꯔꯕꯁꯨ ꯃꯍꯥꯛꯄꯨ ꯒꯥꯖꯤꯌꯥꯕꯥꯗꯇ ꯂꯩꯕ ꯗꯥꯁꯅꯥ ꯂꯥꯏꯁꯪꯒꯤ ꯄ꯭ꯔꯤꯠ ꯍꯥꯏꯅ ꯄꯟꯈꯤ꯫ ꯋꯥꯊꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯤꯔꯨꯠꯀꯤ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁ SP ꯕꯤꯅꯤꯠ ꯕꯇꯟꯒꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯈꯣꯏꯅ ꯗꯥꯅꯤꯁ ꯑꯂꯤ ꯐꯥꯔꯦ, ꯃꯍꯥꯛꯅ ꯁꯦꯜꯒꯤ ꯃꯅꯥ ꯂꯧꯊꯣꯛꯄꯗ ꯁꯤꯖꯤꯟꯅꯈꯤꯕ ꯃꯣꯕꯥꯏꯜ ꯑꯗꯨꯁꯨ ꯐꯥꯖꯤꯜꯂꯦ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯃꯅ ꯃꯈꯥ ꯇꯥꯔꯤ꯫ ꯑꯇꯣꯞꯄ ꯇꯦꯟꯇꯛꯄ ꯄꯥꯎ ꯑꯃꯅ ꯄꯥꯛꯇꯛꯅꯅ ꯀꯣꯚꯤꯗ ꯚꯦꯛꯁꯤꯅꯦꯁꯟꯒꯤ ꯇꯤꯀꯥ ꯎꯁꯞ ꯍꯧꯈꯤꯕꯒ ꯂꯣꯏꯅꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯁꯤꯇꯤꯖꯟꯁꯤꯡꯗ ꯋꯥꯐꯝ 3 ꯍꯥꯏꯖꯈ꯭ꯔꯦ꯫ ꯑꯃꯁꯨꯡ ꯇꯤꯀꯥ ꯎꯁꯞ ꯍꯧꯈꯤꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯣꯗꯤꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯍꯥꯏꯖꯕ ꯋꯥꯔꯣꯜ 3 ꯊꯝꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ 3 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕꯗꯤ ꯃꯊꯧ ꯇꯥꯔꯕꯗꯤ ꯃꯗꯨꯗ ꯃꯈꯣꯏꯕꯨ ꯚꯦꯛꯁꯤꯟ ꯀꯥꯞꯄ ꯐꯪꯍꯟꯅꯕ ꯃꯇꯦꯡ ꯄꯥꯡꯕ, ꯑꯃꯁꯨꯡ ꯀꯣꯚꯤꯗ ꯂꯥꯌꯦꯡꯗ ꯃꯤꯌꯥꯝꯕꯨ ꯇꯦꯡꯕꯥꯡꯉꯣ, ꯃꯥꯛꯁꯤꯡ ꯎꯞꯄꯨ ꯑꯃꯁꯨꯡ ꯑꯇꯩꯗꯁꯨ ꯃꯗꯨꯒꯤ ꯋꯥꯈꯜꯂꯣꯟ ꯄꯤꯌꯨ, ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯥꯏꯀ꯭ꯔꯣ ꯀꯟꯇꯦꯟꯃꯦꯟꯠ ꯖꯣꯟ ꯑꯃ ꯁꯦꯝꯃꯨ ꯍꯥꯏꯕꯁꯤꯅꯤ ꯍꯥꯏꯅ ꯄꯥꯎ ꯑꯃꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯗꯣ ꯃꯌꯥꯝ ꯄꯥꯊꯣꯛꯆꯕꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯦꯟ ꯊꯦꯡꯛ ꯌꯨ꯫